Maipa apunma kholawge update gi laghotarake Bisnupur da siba mami yumda Yansilaga Thmlmle hairi makata ba pawnga minasi Assam da drug smuggling tawbasing imathakta CM Himanta Biswa Sarmana akanma warning tawkre Manipur khakta da dantana yumlo nariba Assam state ta ain kaina popi thaduna narcotic drug sing sungbagi chang amadi Myanmar romdagi Manipur state fawraga Assam da drug smuggling tawbagi chang wangkhalakpana maram oiraga Assam ki Chief Minister Himanta Biswa Sarmana state asida drug smuggling tawribasingi mathakta warning tawkibaga loinana akanba action lawkhalagani haina lawthokre wafam asi haukiba January thada Assam gi Gwalpara police station gi manung chanbada leiba khungang amada lupa crore 27.20 gi value oigadaba ain kaina tharama popi pambi sing yanthatuna mahan khraba matung mahangna phongdokhibani ikui kuidana popi pambi sing pangtakna yanthatuna mahan khibadu district adugi char area dagi ni hiramasiga mari leinana social media microblogging X the Chief Minister Himanta Biswa Sarmana post awardna hai madudi state aduda drug mapung fana thingnaba thabak sing paikhalagani masigidama poppy plantation tawba singi mathakta achauba operation chathaduna ain kaina poppy pambi tharamliba singi mathakta ain gi oiba action lokhatpa hokre lupa crore kaya gi poppy pambi sing Assam police na yanthatpa duda mahangna apenba ga loinana thagatpa phongdokhi chathakhiba operation adu Assam police na paikhatpa hokraba narcotic drug sing ain kaina trafficking tawba singi mathakta chathakhiba campaign dugi saruk amani drug dealer sing da aroiba oina pikhiba warning amada Himanta Biswa Sarmana hai government na poppy pambi sing manghanbada nakhoina saroidabani nakhoina tungi mirol singi khangadabani amadi ekhoigi mathakta ain lei haibasi khak kauroidabani haina warning pikhi drug ki lan lenga khakta da thadok pachum loi tunglam chatpu kananaba miyam puna thengnaminagadabani haumi haukiba chahi 2023 gi May 3 dagi ngasi fawba lanfam sida leikidraba mising asi chahum fawba yaudri adubu ngasi fawbada Kuki gi drug ki landa di mioi lising kaya hatkre mioi kaya amasu asibagi lambida lengduna leiri iramdam kananaba lanfamda leikidaba mioi singdi miyam hopna tengthana oiduna kabli adubu drug ki langda thuduna tungi yumbirel kaya hatkibadadi nachungdana ikhoina leithokpagum tawri haina Federation of Haumi gi General Secretary Y Sam Khumana press ta thokpa cherol amana hairi cherol asina hai yeknabagi thausildi lamdam sigi yelomi khudingmapu upai ama tawduna muthatpani ngasi fawbada Manipur lengangna popi thaba lawpham ekar kaya manghanduna lakli adubu makoigi thabakti lepa leitri masibu thengnaba haibasi lamdam sigi mipung khudimaki pandam oifam thoi mioibagi hakchang manungda China fawdana chingthokliba I aduna loirakpada kanba ngamdabagum khunai asisu kanba ngamdana mutkiba yai hairi cherol asina hai Kuki gi lana sigi mamangda Manipur gi kachin koya khudingmak drug ki ichawna thumlure adubu ngasi maksu Kuki gi khuthangda drug karbar tawba kangbu kharana hena sendong tanduna khunai asigi mioi kayada makhal kaya gi drug pi badi leptri karbar si kana na maru oina chathari haibadu miyamna amasung leingakna khangdaba nate drug sing asina piriba jaitheng asi chumna khaki mitai khaktada nate lamdam sigi furuf khudingmaktani maram aduna furuf khudingmakna iramdam sigi tungi mirol bu kannaba honnafam thoi masi miyamgi mateng yaudana leingak khak thadokpana mai pakpa ngamloi khangna ithau pangthokmina si haina su Federation of Haumi gi maikai dagi miyamda mafamda thamlakli